Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasisu mahausago The Love Curse kunga taruk suba tangkak amok poduna lakjari mayam punna taminarasi Dipak haugalagtuna inigi phone do table da galamna galawri Oscar ni payose Enina haugalaga phamduna phone do paikhatli Dipak su inigi matungda phamlaga enibu magi masada nga thalaga masu wari sanabadu dari Je ai lohongbodo yawba ngamdre saungnugo saungdida kaidawai saungdoino exam leri dudi ai exam leraga thoklaklaga lagdoini lao karam kana thoklakdoino next month de thoklani akoi jegi academy saba hongnabagi thoramsu yawboina oh anduna pharene nangsu yawmo phangjarane aduda tamodo so masa khangdi kona khangnarage thamage je nungai nungai na palo eni do nokleduna hoi hoi Oscar phone do thamkhri Dipak ne eni gi phone do lawraga adu khakta haina baini ne mana pharak tare se phone ga switch off tawsilage yam ye tawre Dipak phone do switch off tawsilaga table la thamkhraga eni bu magi thabak ma pa da nga thalaga hip thakri Monica masanungai te haiduna umduna phamlaga leiri Rebecca na Bai nangdo hospital jangang amting thosira yani ko khar chikpani hidak jarga ngak po tharaga pharani adudi nang class yawadra Monica na ngasidi po thawarage noi chaluro dusilanga Rebecca ga jatkhri Monica thanel da call tawri pakna paikhalakti anirak ahumlak tawraba matungda isau ilang langduna paikhalakli kaino matang matam chadana phone pungtong tawra isiba class na ngari thamo amtangai ko ai hakjang sam ngai driver adu ai ge daw haino nangna na dro contraceptive pill ma chahu ya da bana dro as engona ma tha sala kana nangna thopa taw ko pill jar ga thukai bro kaino dang hai do ba ai phibam se si yaw se phawa nangna kem da thau sa ti kai gi do ai gi condition ngona hana khangan da bro ai gi operation bera lei pill pang cha cha ba ya roi hojik oi ri ba se so abortion tok thokrabadi ai punsigi mama oiba phangdaba yai ai manghunba sungam loige ngamoi da boiraga dine nangna thokpa tawron haise dugini ai no pai thanda pokpani laina leibi nang lauraga icha dharmu ka dong male adura nang nei nong sibiram ni se ai thada si cry bro nang gi piena ba yare thamo thengi engona matha sala kano Thanel phone do kakthakri Monica somok hana tawraba so switch off hairakli Monica thamoi sokna pina capture lami tanja duda dusila so assignment pugadabadu kaurambadagi janglakpani Monica na kapdaga leirambadudha dusila bakana jangsalai koidoroge kai gapino nasayam ngai traba Monica khonjal thokna kaplaga masada kari sukhandan hairakli ai sininge ai hingdingje ai awari andu kaidoroge haba Monica nungai tabadu hinmanduna wari khudingmak amata chithadana dusilanda khangalami adudi nang hauji kaidabu pamge aina pamadi magi manakta leibadudi ana rungshi bidraso ai laibakini khallage ai punchi chupa mamagi mingthol phangnala leibaga moye Rebecca so dusila thoklak mantrabaduda kaidorabano haiduna janglakli Sanaramli bawari dunga sutari Rebecca di sauningbana masada phathaba ngamje Mafam sida leiraga nang oiba phibam da kaino mira khanglalaga akhoi bu thaja phigidra institute asigi mai thina bani aduk tuka chaba nupi akhoi na yajaga bu nupa na kedo bangam daino phana nungshira sune tungi khanji bu kaigino noi khaktana nungshina bro akhoi su nungsinai ni ne ima ipa gi mai chokka da bathabakti punsigi tawrokri tawsu tawroi yare tanja sida nganglurano kanararoi nungairaroi hojik oriba phibam sigi khanase Monica nang thanal gi maimda chet pangamgadra ai nangi maramda yumda pau pige ngamba tabadi ikai khang bi oitoda changja famni ru batabadi thanal da aroi boinam tang di hairamodana mana yadru so nangbo yumda da changnambadi ai selage mahakla chalamani halaklaga hairage Reka nang chaluro ngaside ai Monica ga lehorage Rebecca wangang dana masu pirol hongdoklaga tumin phamlaga leikri Dusiladi Monica gidamakta khanbada nungairamdri
Thanalgi family-gi matauduga Thanalgi maongsiga Monica bu lausinbikidra lausinbidragana magi punsina kadomda Nampuda lausinbiri haina khalasu mabu punsi chupa nungaina leiba phanggadawribra Dasilana Monica-gi pawpumba manem thoinuna tambadagi thoinuna mo Thanalgi mama Bimola da tamdi pawdu tabada sawbana mai hawri Bimola Kaino nang haridubo adubo oibu yabro mathong maram khangdana moina panghai hairaga adubu ije akhoi Nungcthoi phone amta tawraga pawdu phawnabana pharoidro Ichana purakpasu nataba makhongna thongnasu laksanu tawngambido mana ichabu badanam piba yabro mangangsam da laktana ingadawani khangdre daije aisa haifam khangdre Haujikti nupigi association soyam leirabanina kona phatanungda tholaklaga mayam ikhang khangna doi sharukpudi tumina loisanaba tawsira haina tanaba lakjabani Noina da yaya laurunu akhoi thokpa tawjage noi matha sabiyu haideko phari je Ichena nungaitradi ai sumiya mangda jobladi haiduna ichani khana nungaitadana haijabani ai chalagi Tanjaduda Thanalgi machi han thabado imungdagi thorakli Indomcha amdangai khoba Nupi machaduga paw phonaba yaba number amta bibiramo Hai kaidonage hairibana Imam da tumi lebiyo Nachanupaduna migi machanupidubo manghalaga akhoina tumi laithoktuna leira saibra Nigi machanupiduda oirido akhoida oiramladi imanungaigadra Adubu achumbani aranbani sukhangdana hekta thajabu yabrane hai Achumba aranbadudi hangnaga khangadabana dro Misina bayaba waduda semjalaga panghai haigadra Haujik matamdine tawngami nupi yam leiri bema Nupagi maral mathum yengnaga leiba yanaba panghai haijanba Akhoi bulanthum kayam leige Nachanupadubu kari orige Ima taba yaba wadu kharangango ahal oiraga gyan yawngdubdo tawganu Thainuna Chichawbe Indomcha chalagi Kaino khanahuro ayumdasu mi kanam lehaude Nangna pawdo hangningagana akhoi bemada phone tawro mai mamanabi ne haibani Thainu thabada dusilangi number piramlaga chatkri Bimola thoinuna thongal lan thokibaga nganghauri Machanupadi warak pangamdadana ngantana nupi thijale Aduga ige cha lairik tamlaga leibasida badanam piduga kalaktana Ima nangse onthokna gyan tadeda Aidi imagi khanbada ikaiba phawri Bungodin ngandane nupi thirasu sigumba oktaba phataba pawdi tabra Ngana luhonglasu angangani magyan tada mahitamduna leina krisini Moisu natai chadaba thabak tawrubai natro ngantana mayum panbada Oiningbado oisano ima haujite gyan tana mahi masing tamnaraga leiredana Masi pumnamag Indomchana aphabi mama oibagini Machana phanalalurobasu migi machasu soidana ba haidana machasu soidana ba phazana tasin khomjalaga aphaba lambida chathanba ngamlise Aphabi mamana trosise Ima wanga kan ai phone tawge Adu hairaga thabana dosilanda call tawduna wari pumba sanari Thaba sora sangwa mo handoklaga Thanilda call amung tawrakli Kailerga chachaw Nang class 12 bana tra Loire kaigino Adudi nang Monica ga pona thoklo akhoi lawba lake kaigino aise Lagda law hostel permission lawgera lawragera law kona ngangnarsi kai maramgino Nungcthoi Khangna khangsana daba saragane chienge khanganu Monica gi phibam se nang khangde haigera kanano ehenbana machin thirini yam tongwa manupini ai purukpa ngamoi Nang ya lawa yam pambra namai du ikai bagdo khango yam thuna ne mangalina tholo natradi nang jolda leiba pambra akhoi madam da pahelo Kari phattaba wa muk tana dawrige noina mana cha wari sana badane afava folam da phangar migi mamang da chopana tana Chicho ai lande haibani Mana ibambage hajanbade Nangbu kai oidana pamdorige nupi machadagi mapunsido lekha tarani khanbagi upai leitana nangonda leidoribani Medi mahi tamninglamni do migi mama mapana thamlumgadaba asa nangna sugyamna wakhal yawdrisi kaigini bunga Chicho ai hawjin nupi thiraga kaidodorige Nungcthoi hawjikta gyan taba sarakano ai wa ngangningde nangna puro yadrabani na phari ai nupi machadu da phone tawraga police toina report tawro hairage Laibak sara sanbase nangyam pamlabanina jail doina leiroko sigi matang sidi inaw panina kangadaba nate Je ai hanamta tholaki aduga khanarsi ma yawdana Oscar gi machi Osingi boxing academy masaba haunaba ureb uyung tamba chanaba Oscar gi imungdo irang langli Oscar se exam loibagi suti tholakli numittumadi dosila so thoramda yangnaba hostel dagi lawbiruri
Osingi sangagadoriba academy asi mana Olympic da gold lawrakibagi government na pirakpa award aduna nupi singtagi oiba boxing academy masangadoribani. Osin mapa amadi mamadi hana mafamduda jatkri Oscar gadu silagadi kona lakminari. Nang horena muk thindoine ba tawrise. Thindradi hayeng mathang exam ne. Sidabu aina yumna thoklena kaidobada nungai doise. Ada changri phawdi nungti ki lakto na dro. Laktradi kaido. Adu chak mana dro. Kamai manarino. Pungkhai phau phadana unaraga kamai nungai doino. Aidi yawi are. Akhai chi hoida noma koi biru dro. Ithanda chatoine ba dusa. Kohona puna mung chatlaga loire kaidorage haujukti upai leita tawne. Chiche do aisi ang uningi haibane. Aisi unadaba su koikre. Maso lengba yade hai. Chiche pregnant oiraba aisa. Oh, miri matam chana luhongabanina matam gamta manghandrene. Chak itaide. Taning de. Thanalgi support tore haidai. Adu kaidorage. Luhongbana aini hanba. Aduga moi mayamna aigi chade han kidorba. Sidabu chaktradi kaino haibanida. Thanal bodi nupanina makhadum tamthare. Phare. Monica gi khanbada nungaide. Chichobinadi anganga khara chawraga janaba thabak ama tawhanina haibane. Maba koi ma chobinaga phajanaga tabu jala. Khangde da dudi aisu paw phonadi suti su leitabanina amtabu chate. Phol mundubu gyanbu dar jalo. Anawa mung thijilakdana ba. Khangde da. Monica hoigi imungso adum lingbanina mabung wa payam leibane. Adumakti tawdo mandida. Yare migi wari tose. Horen ngaladi chiche hoida chaluse. Thengoi Function hang yaramladi yari kaino. Hengwai saba loiraga integration function da phajana yawraga loire. Horen chiche hoida nanga puna chatlurase. Nanga sige numida hostel yori yarba natra. Yengase. Yengbanate chatoini ko. Nong phadok pa koi mina ba phangjilakradi aina saraktana laik tamaga tokthoga icha poklaga leidoine. Tamchana poktora haisa. Mamana poktana mapana pokadro. Mama di ngam kiroye. Nang nangam ni hairasu aidi ngam kiroye. Masaksiga mana jumuga sardana. Romance ka hena tawa yaba matam nadre. Khara na thairaga jendaba yaroidor. Aina gina sakase muna yang jadrabane. Ibani khakta laiba matamda nangonda yengabase lamhelakka taweba thamoise. Matamna lepa leitena sum chatkibana ngasidi Oscar MBA loiduna mayumda thorakli. Dasilaso intern puba haude. Oscar mama mampaga puna dosila hingi yumda lakli. Eninga di pagkaso majanubi putana lai. Jagjajigi mamangda nupa masel Oscar gi business ki matangda wari sanare. Nupi singdona kitchen-da jagjanaba sinlangdi. Thainuna. Ai basum phamlaga lei basen ngaitida ai su kai kaino khardi yaurake. Nine yarni ye loireba. Mem thoina adum phamo kaidogi inama nong phadok lakpasida kari thabak tawge haino. Nungai jibani ne ai su noina thabak tawraga phamlaga yenglai base. Kaisu kaidi ne thabak su laitrabasida. Akhoi benang du su yawjaradi nungai dongni tawrise. Aduni ni he asukoi bachahi se ngairaga ne kusilaktraba matamsida ngaiba ngamsilaktre ne iso. Kuhitade inama sidaidi nani namau harau harau laiminaba phangdani. Nasuga uraklanida khara leirade. Adumainaga haijilakpadudi amukke hena ngai ngamjeko ai. Inama simaba bema angang dubu chak hana bija hawrasira. Yani dai nomcha mapa yawdadi chaw yaroi horen puna dum jarsi. Ngasai dai mapa imanakte bo sugene hende ne mayang wari sanari doda lang silang dai tuminna dum taragale. Mapanga bu leiradi gyanyam tabani. Haima mapa yangdana jagjadadi ibungonaga duty chakkhadi kamang tawre. Nine yangwana themnara jatnida. Mapana video call tawraklaga jari ne. Mem thoina moibu wari roi ju jalo. Jagjana ba tawnaba bimana ngamte yemgero. Hoindom cha yengoge. Eni mayang wari sanari ba ruma domda lakli. Dinaita mapangi manakta tumin ta sindona phamlaga leirami. Macha thoi lao dana wajuba nangbo. Dinaita mamana kaurakpaduda. Mama langano papa wari sana baloi duye. Acha macha se ngasai gai tumin laisidi wari tari boire. Oscar na hairakpani. Dinaitangi mataududa mayamdo pulap nokli inina. Babong loirabo chakchana batawasira. Hoi sem bahuro.
ꯑꯦꯅꯤ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯔꯤ ꯍꯦꯟꯕꯅ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯨꯒꯤꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯄ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯕꯤꯜꯗꯤꯡ ꯌꯥꯎꯕ ꯃꯐꯝ ꯑꯃ ꯌꯣꯜꯂꯤꯕꯅꯤ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯅꯪꯒꯤ ꯐꯨꯗꯀꯤ ꯑꯥꯏꯇꯦꯝꯁꯤꯡꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗ ꯊꯥꯕꯩꯁꯤꯗꯤ ꯑꯦꯖꯦꯟꯁꯤ ꯊꯝꯕꯩꯗꯤ ꯉꯥꯡꯅꯔꯕ꯭ꯔꯥ ꯍꯣꯏ ꯑꯗꯨꯒꯤꯗꯤ ꯄꯥꯕꯨꯡ ꯂꯣꯏꯅ ꯔꯦꯗꯤ ꯑꯣꯏꯖꯔꯤ ꯕꯤꯜꯗꯤꯡꯗꯨꯁꯨ ꯌꯥꯔꯒꯗꯤ ꯐꯨꯗꯀꯤꯗꯤ ꯑꯊꯨꯕ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯍꯧꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯐꯤꯒꯤ ꯀꯂꯦꯛꯁꯟꯒꯤꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤꯗꯒꯤ ꯍꯧꯗꯣꯛꯄꯅꯤꯅ ꯃꯐꯝꯁꯨ ꯆꯥꯎꯔꯤ ꯃꯇꯝ ꯈꯔ ꯁꯤꯗꯩ ꯑꯗꯨꯝ ꯍꯧꯗꯣꯛꯄ ꯌꯥꯅꯤ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯆꯥꯎꯊꯣꯛꯅꯕ ꯁꯥꯗꯣꯛꯂꯒꯦ ꯗꯤꯄꯛꯅ ꯌꯥꯝ ꯐꯩ ꯅꯪꯒꯤꯗꯣ ꯃꯄꯥꯟꯗ ꯂꯩꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯃꯩꯇꯩꯒꯤ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯕ ꯐꯪꯂꯅꯤ ꯅꯪꯒꯤꯁꯦ ꯐꯨꯗꯀꯤ ꯑꯥꯏꯇꯦꯝꯁꯦ ꯀꯔꯝꯕ ꯃꯈꯜ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯐ꯭ꯔꯦꯁ ꯗ꯭ꯔꯥꯏ ꯇꯥꯃꯣ ꯑꯗꯨꯒꯤꯗꯤ ꯐ꯭ꯔꯦꯁ ꯚꯦꯖꯤꯇꯦꯕꯜꯁꯨ ꯌꯥꯎꯔꯅꯤ ꯗ꯭ꯔꯥꯏꯁꯨ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯞꯇꯕ ꯅꯣꯔꯠ ꯏꯁꯀꯨꯝꯕ ꯑꯗꯩ ꯗꯦꯜꯂꯤ ꯃꯨꯝꯕꯥꯏꯒꯨꯝꯕꯗꯗꯤ ꯑꯊꯣꯡꯕ ꯊꯥꯗꯣꯛꯂꯛꯄ ꯑꯦꯟꯁꯥꯡꯒꯨꯝꯕꯁꯨ ꯗꯦꯂꯤꯚꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ ꯑꯗꯨꯗꯤ ꯑꯦꯞꯁ ꯑꯃ ꯂꯣꯟꯆ ꯇꯧꯕ ꯇꯥꯔꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯩꯒꯤꯁꯦ ꯐꯤꯒꯤ ꯀꯂꯦꯛꯁꯟꯁꯤꯁꯨ ꯃꯄꯥꯟ ꯂꯝꯗ ꯄꯥꯝꯅꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯄꯨꯂꯞ ꯑꯣꯟꯂꯥꯏꯟ ꯁꯣꯞꯄꯤꯡꯒꯤ ꯐꯦꯁꯤꯂꯤꯇꯤꯁ ꯐꯪꯍꯜꯂꯒꯦꯅ ꯈꯟꯕ ꯍꯦꯟꯕꯅ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛꯁꯦ ꯄꯣꯊꯥꯔꯒꯦꯅ ꯈꯜꯂꯤ ꯍꯟꯗꯛꯇꯤ ꯀꯌꯥꯕꯨ ꯆꯠꯇ꯭ꯔꯦ ꯅꯣꯏ ꯀꯀꯥꯅ ꯑꯗꯨꯝ ꯁꯦꯟꯅꯔꯦ ꯃꯥꯁꯨ ꯃꯊꯟꯇꯅ ꯃꯌꯥꯝꯁꯦ ꯁꯦꯟꯅꯕꯗ ꯁꯣꯏꯗꯅ ꯋꯥꯔꯝꯂꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯁꯤꯃꯁꯨ ꯅꯪꯅ ꯄꯥꯏꯔꯣ ꯅꯪ ꯀꯀꯥꯒ ꯇꯥꯟꯅꯔꯒ ꯀꯣ ꯂꯣꯏꯅ ꯍꯦꯟꯗꯜ ꯇꯧꯕꯗꯤ ꯉꯝꯅꯤꯗꯅ ꯑꯗꯨꯒꯤꯗꯤ ꯉꯝꯅꯤꯗ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯄꯥꯕꯨꯡꯒꯤ ꯇꯝꯐꯥ ꯖꯨꯋꯦꯂꯔꯁꯇꯤ ꯍꯥꯟꯅ ꯑꯣꯊꯣꯔꯥꯏꯁ ꯇꯧꯔꯕꯅꯤꯅ ꯄꯥꯕꯨꯡꯒꯤꯁꯤꯗꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯑꯣꯏꯅ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯌꯦꯡꯗꯣ ꯕꯤꯜꯗꯤꯡꯗꯨ ꯌꯦꯡꯂꯨꯅꯕ ꯇꯧꯔꯣ ꯅꯣꯏ ꯀꯀꯥꯒ ꯆꯠꯂꯒ ꯑꯗꯨ ꯍꯥꯟꯅ ꯌꯥꯔꯛꯂꯒ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯝꯗꯨꯗ ꯑꯣꯁꯀꯥꯔ ꯕꯤꯖꯤꯅꯦꯁ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯑꯣꯏꯔꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯡꯗꯣ ꯇꯝꯐꯥ ꯖꯨꯋꯦꯂꯔꯁꯀꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯇꯝꯐꯥ ꯐꯨꯗ ꯇꯝꯐꯥ ꯗ꯭ꯔꯦꯁꯔꯁ ꯀꯂꯦꯛꯁꯟ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯄ ꯃꯥꯏ ꯄꯥꯛꯄ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯑꯣꯏꯔꯛꯂꯤ ꯊꯕꯛ ꯐꯪꯗꯕ ꯀꯌꯥꯁꯨ ꯊꯕꯛ ꯄꯤꯗꯨꯅ ꯐꯤ ꯁꯥꯕꯤ ꯂꯧꯃꯤꯁꯤꯡꯒꯁꯨ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯗꯨꯅ ꯃꯤꯒꯤꯁꯨ ꯀꯥꯟꯅꯕ ꯃꯥꯒꯤꯁꯨ ꯆꯥꯎꯈꯠꯄ ꯑꯣꯏꯃꯤꯟꯅꯔꯤ ꯉꯁꯤ ꯗꯨꯁꯤꯂꯥꯗꯣ ꯏꯟꯇꯔꯟ ꯄꯨꯕꯒꯤ ꯃꯇꯝ ꯂꯣꯏꯕꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯗꯨꯁꯤꯂꯥ ꯍꯜꯂꯛꯄꯗꯨꯗ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯅ ꯄꯨꯝꯂꯪ ꯂꯥꯡꯂꯤ ꯃꯌꯥꯝ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯒ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯗꯨꯁꯤꯂꯥꯗꯤ ꯃꯅꯦꯝꯄꯣꯛꯀ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯤ ꯁꯣꯝꯗꯗꯤ ꯑꯣꯁꯀꯥꯔ ꯆꯥꯛ ꯍꯦꯛ ꯆꯥꯕ ꯇꯣꯛꯄꯗꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯕꯅꯤ ꯗꯨꯁꯤꯂꯥ ꯋꯥꯔꯅꯤ ꯍꯥꯏꯗꯨꯅ ꯀꯥꯡꯈꯜꯒ ꯊꯥꯕꯤꯔꯒ ꯗꯨꯁꯤꯂꯥꯕꯨ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯂꯥꯛꯃꯜꯂꯛꯇꯕꯗꯨꯗ ꯑꯣꯁꯀꯥꯔ ꯈꯨꯗꯧ ꯁꯥꯎꯒꯠꯂꯛꯂꯤ ꯍꯦꯛ ꯀꯧꯔꯨꯕꯁꯨ ꯌꯥꯗꯒꯨꯝ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯤ ꯗꯨꯁꯤꯂꯥꯗꯨ ꯃꯅꯦꯝꯄꯣꯛꯀ ꯐꯝꯈꯩ ꯐꯝꯂꯨꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯆꯪꯂꯛꯏ ꯑꯣꯁꯀꯥꯔꯗꯤ ꯗꯨꯁꯤꯂꯥꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯩ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯗꯩ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯨꯕꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯅꯪꯉꯔꯣꯏꯗꯕꯅꯤꯅ ꯀꯩꯅꯣ ꯏꯁꯧꯗ ꯌꯥꯝ ꯂꯥꯡꯉꯤꯗꯨꯕꯣ ꯑꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯣ ꯍꯥꯏꯅꯣ ꯆꯍꯤ 5-6 ꯋꯥꯅ ꯉꯥꯏꯖꯔꯒ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯌꯧꯔꯕꯁꯤꯗ ꯑꯩꯁꯦ ꯑꯃꯨꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯠꯍꯟꯗꯅ ꯄꯨꯡ 4 ꯑꯃꯨꯛ ꯉꯥꯏꯍꯜꯂꯤꯅꯦꯕ ꯑꯁ ꯌꯥꯝ ꯍꯩꯅꯗꯦꯍꯦ ꯏꯁꯧ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯉꯅ ꯀꯩꯅꯣ ꯍꯩꯅꯗꯦꯗꯤ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯦ ꯉꯁꯤ ꯍꯜꯂꯛꯄꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯛꯇꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯆꯠꯍꯟꯗꯣꯏꯅꯦꯕ ꯅꯪꯅ ꯑꯣꯠꯄ ꯍꯦꯟꯃꯜꯂꯤꯀꯣ ꯅꯪ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯁꯥꯎꯔꯤꯁꯤ ꯃꯇꯨꯗ ꯁꯥꯎꯔꯛꯀꯅꯤ ꯁꯥꯎꯅꯤꯡ ꯁꯥꯎꯖꯧꯅ ꯀꯩꯗꯧꯗꯧꯔꯤꯒꯦ ꯀꯨꯏꯅ ꯎꯅꯗꯕꯁꯤꯗ ꯑꯩꯅ ꯐꯨꯕ ꯉꯝꯂꯔꯣꯏꯅ ꯇꯧꯔꯤꯅꯦꯕ ꯅꯪꯒꯤꯗꯣ ꯌꯥꯔꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯅꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯧꯖꯤꯛꯄꯣ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯃꯆꯥ ꯄꯥꯈꯪ ꯄꯤꯔꯣꯏꯖꯔꯤꯌꯦ ꯇꯨꯝꯃꯣ ꯑꯩ ꯃꯩ ꯇꯥꯎꯈꯤꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯗꯨꯁꯤꯂꯥꯗꯣ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯣꯁꯀꯥꯔꯅ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯊꯔꯒ ꯊꯣꯡ ꯂꯣꯟꯁꯜꯂꯤ ꯍꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯋꯥꯅꯤꯅꯦ ꯑꯩꯅ ꯁꯨꯝ ꯁꯥꯎꯕꯤꯗꯕꯁꯤꯗ ꯅꯃꯥꯏꯒ ꯇꯥꯕ ꯌꯥꯔꯣꯏ ꯑꯁ ꯍꯩꯅꯗꯦ ꯍꯥꯏꯕ ꯑꯝꯇ ꯊꯣꯛꯈꯤꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯣꯒꯦꯟ ꯏꯅꯤꯡꯗꯕꯩ ꯋꯥꯅꯦꯕ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯗꯨꯁꯤꯂꯥꯕꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯐꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯒ ꯐꯝꯍꯜꯂꯤ ꯑꯣꯁꯀꯥꯔꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯃꯃꯥꯏꯗ ꯇꯞꯅ ꯅꯛꯁꯤꯜꯂꯛꯏ ꯗꯨꯁꯤꯂꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯍꯟꯗꯣꯛꯈ꯭ꯔꯒ ꯗꯨꯁꯤꯂꯥꯒꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯄꯥꯏꯔꯒ ꯐꯃꯨꯡꯗ ꯇꯞꯅ ꯊꯥꯡꯒꯠꯄꯤꯔꯕ ꯃꯇꯨꯡ ꯗꯨꯁꯤꯂꯥꯕꯨ ꯇꯞꯅ ꯍꯤꯞꯊꯍꯜꯂꯒ ꯑꯣꯁꯀꯥꯔꯅ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯀꯥꯡꯈꯜꯗꯨ ꯌꯥꯞꯁꯤꯜꯂꯒ ꯃꯥꯁꯨ ꯇꯞꯅ ꯍꯤꯞꯊꯔꯛꯂꯤ